इंटरस्टेलर साइंस फिक्शन वैज्ञानिक ओइबा फिल्म कॉपर की मचानुपी मर्फ की चाही मपादगी हनबा चाही यांखै हनबा ओय मपाना चाही कुंथ्रा फारकपदा पृथ्वी थादोक्तुना स्पेस मिशन दा चटकी वीडियो सी तारिङदा नंगना खनबा याय सी फिल्म की एक्सप्लेनेशन नि सुरमतगी वारी अमनि वीडियो सी फिल्म की एक्सप्लेनेशन नते सुरमतगी वारी अमन नते वीडियो से एखोना वखल करमना खल्ली नमथाकतगी करमना इसामो फुकनगनी करमना मेकअप थोको मी अमा ओइना हिंगनी असेंगमु करमना खंगनी हाइबगी मरमदनी करिगुंबा नंग वांग हंगबा सिगे थबकसी अई नते सी अतोपगिनी खनबा ngaihaki oiba nungaibama pungsina kanba mi oirabadi video si nangna yenglaga nangi matam mangani maramdi video si karigumba nangna munna khara jingsilaga tarabadi nangna samgu chinthi bangamloi aduga karigumba nang pungsida mai pakpa pungsida awaba kaya mayoknariba asengbabu masak khangningba lakado pungsida achawa asa thamliba mi oirabadi video si nangini ngasi video si aina khangi nang soidana pamgani video si yenglau tungda nangna soidana yamna kanaba video amani haigani science fiction interstellar movie da machanupina mapadagi hanba hanubi mapana naha ama oina uhali maramdi film time dilation gi concept ni marbi mapa copper black hole gargantua gi manaktagi chatpada prithvi ga chang tonawada mafam duda matamna chenbagi chang yamna li planet aduda pungama lenba पृथ्वी दे चाही तरेट कमानाई मरम जिना कॉपर ना प्लेनेट अदुदा पुंग अहुम खक्तंग लेनबदा पृथ्वी दे चाही कुंथ्रा माथो ओरमी फिल्म की लोरबदा कॉपर ना मचानुपी गा थेंगनै मचानुपी उबदा माग यामना थमोय सोकना कपखी मचानुपी हनुबी फारमे कॉपर कनानो माग नासा पायलट इंजीनियर ओरमी फुल नेम जोसेफ कॉपर कोन माग लौमी ओइखी मरम दि पृथ्वी दे चानब चिंजाक क्लाइमेट चेंज की मतुंगिना लेसिलक्ट्रे माग स्पेस दा चलु बगी मरम पृथ्वी लोरमदाय मनाक दक्षिलमी उफुलगी नोंगलै नुंसित मना मसिंग हौदबा ऑक्सीजन अमदी चाना चिंजाकी अवाट हाइबदी पृथ्वी दा मियोबगी लाकदब मतमदा हिंगबा यारदब फिल्म अमदा ओइरमी मरमसिना नासा नेशनल एरोनॉटिक्स एंड स्पेस एडमिनिस्ट्रेशन ना लोन मिशन अमा सेमलमी अनौबा लैबा याबा प्लेनेट थीबा मियोबगु हिंगबगी अनौबा लंबी थीबा कॉपर ना स्पेस दा चलुबगी मरम मियोब जीवबु कनबगी दमक लास्ट चांस ओइखी अमदी मार्क्सी की मिशन सिबु पांगथोकपा ngambagi mi punamakta matik chaba pilot engineer amani si punamaksi ayam mising na taraga angakpani haini karamna oibno wang hangloi maramdi wang hangwa fatte haini karigumba hairabadi mi amagi matam chahi manga magna matam leli chamanana atopa mi amana ahan misina leli ba chahi manga si ani suba adugi oina chahi yangkai oi natraga karigumba hairabadi nangi ghari aduga ai ghari siga tongan ba speed ta cheli si tabada angakpa oiba yaroidabani khalli karigumba asengmada oiragadi mi kharana hangloi karamna oibano adubu science na si sumnatagi oi khakta haide si maningda masingi oiba khodam lei si changyeng kayagi matungda lei hai karigumba matamda angakpa oiba yaroidaba ama oi si karigumba angakpa nate si mahausa gi sem saduna leiramba chanabi amani khodam oina chahi chamnga gi mangda light nganba angakpa ama oina khalami mobile gi prithvi mafam amada video call tawba angakpa ama oina khalami nongthakta plane paiba angakpa ama oina khalami ngasi aikoina khangi si pumbasi technology ni science ni haining dibadi karigumba pot thaudok amabu oiba yaroi khanmana maram oiraga angakpani haina khanphum thokte ahan badasi karamna oirapano amadi kari khudamno khangnaba honafam thoi mi amana karigumba thabak thaudok ama मांगद थोखिद्रिबा थौदोकु अंगपनी ओइबे यारोय हाइबो वाखलना मांगद थमलगा पोट खुदिंग मपु येंगलबदी खल्लबदी माक अमंबा करिसु उदबा मफम अमदा मसाना मसामा पुत चिंथजे लोइनना माकपु अमंबदा चिंथारगा कानाबा लौथोकपा मिसिंगनसु माकपु अमंबरोमदा चिंथै वाहंगदी नंबर 1 मी करी मरंगी अमंबा वाखलदा हिंगलिबनो मरमदी मीगी महौसाना पिथोकनरकपा गुंदा हानदगी पिथोरकपा फिट ओरकपा हाइनबी खरा लै मीना अरुबो वा तानिंगदे असंबो पकम ताव पामे मियोबना अतोपो मफम अमा चटपा अवाब थेंगनबा पामदे हाइनदे मियोबा कनागुंबा वाखल थगतपा ngaihaki nungaiba mi natraga चंद्र सिंगी नाकता यांगना वाखल चिंगसिली मी मांगना अपामबा वा मांगना थाजबा वा अदुतबु ताबा तौबा हाना पामे अकीबा करिगुंबा अमगी आशा मी अमगी लौरिबा फिरेपसिंगबो अफाबा नत्रगा फतबा लंबीदा पुई नंबर 2 सिगुमा मिचम सिंगबो करमना कानाबगीदमक सिजिनै मी अमना वासकनी अइगोंदा मंत्र लै अइगोंदा नंगी अनाबा कोहनबगी शक्ति लै नंग अइगोंदा करिगुंबा पोट खरा कटलो अदुगा अइ नंगी नुंगाइतबा अवाबा नंगी अपामबगुंबा
ning thungangani mi amna wang hangba yade haiba wat thajabadagi makpu laina sananingba mongda sanaba yai. Number 3 da sel tum mangba kanadaba maramda sel sijinai khudam asengba malanba tausinaba mi gi langda thui anaba pani haiduna chumdaba mi da paisa piduna paisa mangalle angakpani hainaba sel dingba homda sel loisili oiba yaro potpu oini haiduna wasakpa mi da sel katli. Mari subada imung manung awawa tai maru oiba warepta lana thajaba wakalna pusida alanba lambida pui maru oiba anawo namthaduna thamlaga loirakpada amangba oi mak masana masangbuta thajaba leite mak punsi lagleba awawa singbu mayoknaraga tamba yaba tamlaga mai pakpa mi ama oinaba honabagi mafamda kanagumba mi makpu aranba lambida puba mi wa lauduna punsi hingi pusida maithiba atobada karigumba ama hairuwa matamda yaraktrabadi ai kanasu leite haiwa wakalda masana masangpu namthajaraga wana amamba punsida hingi. Macha mama apa imungi mina warep lepa matamda yumgi wana ningda thamlaga mapali mina harakbo wabuna mangna thamlaga warep lepi maraksida amambada thajabana maram oiraga imung kangkhong chaibagi wari Rahul amadi puja amadi maki amatam pokchawa machanupa arab Rahul puja no yum panba chahi nipan phare makoi ani yamna nungsinana hinglami makoi ani gi nungsikraba machanupa amasu lerami Rahul phattaba hainabi ama mak karigumba mina hairakpo wa amabu yangna thajasanbagi mangna misina hairakliba wasi chummi lali yangna thijinde hulda kana amna karigumba ama hairakpa karigumba wathok amabu achumbani hekta khalli nongma Rahul gi khangnaba mamanaba amana hai ai nangi nupibu atoba nupa amaga mari leinabui Rahulna pujada magi thamoida leiba nungaitaba singbu hangdoklaga haibusu taude loinana magna asengba karino haibusu thikhide magi wakalda thajadaba wakal singna nongma nongma henkalagamme numit khara matungda magi khangnaba mamanaba amana hai mising nangi nupi gi maramda phattaba wa kaya hainari khara cheksilu Rahul nang hojik Rahulna khalai asuk yama mising na hairabanina asengba hairini khalli pujana magi nupada hanjina wasi aranbani haiba khanganaba honai adu Rahul pujagi wa taba tawdana nungtigi yumda khanaba chainaba matai manau pigliba angangi mamangda akampet ngangba leptana chatharami Rahulna mina harakba maki yum kahanaba wabu hena thajaki matugi wabudi lokhide wa khudingi phone check tawba khanaba khudingmakpu maki nupina maka laiminaingdaba nungaitabagi maramni khanba apiko machana mama pabu khanaba urami numit ama pujana hai nang aingon thajade aduga nang aikoi yumda leitaba mida thajai adu Rahulna amamada thajaba henmankhibana pujagi wa amata taramde nongma puja yum thadoglaga mapamda chatki Rahulna khalli phare chatkhrasu aina chumi nongma Rahulna khangi maki ariba yengnaba amana maki posi mangan bagi damak si pumbasi sinkhibani Rahulna ningsinglai aina karigma kudam ama leitana pujada thajakhide mangna khanglai aina ai nupiga lapthokna khibagi maram aiga makagi marakta atopa amana changlakhibani mangna maki nupibu lapthokhibagi maram mangna wahang khangba tawdana mina harakwa wabu thajakhi hauji yumda makka machaga lehore pujana yum thadoglaga chatkibada phunomaktagi amangba maki macha arab tawarami arab harawte am leiba angangni mak lairik paba sanaba mama paga punna matam lenba harawjaba angangni adubu yumda nungtigi mama pa ani marakta khanaba nungainadaba khengalakhi karigum matamda mamana kappa mapana yu khara thak pot kar thugai ingchingna nungsina leiramba yum ama pumkai kai khi pigliba arabna mama pagi nungainadaba khanaba saunaba ubada karisu khangba ngamlamde adu mangna simadi khangki ai yum kai gadore hanaga manadre mamana yum thadogla chatkhibada macha arab manungdagi kaikhi lairikta maki wakhalamada changlamde hana lairik pharamba angang lairik yamna ningda leikhi mak sana bhayu chatre maki wakalda aki basingna thankhi Rahulna chahi kaya matungda ningsing lei aina ai nupi buta ai punsidagi laptokhan khibeta natara aina ai ichagi punsi busu mangalle mina harakwa achumaral khangdawa wa adudi mikuk kharagini adubo maki machada amangbo oikhibadi kaidonungda koklaroi nongma arabgi oja amana arabgi mapa Rahul dahai angang amagi punsi mangba sunatagi angang adugi punsi mangba oide samas adugi amangba oi Rahulna karamna no hangi ojana hai ngasi gi angang lakadaba matamgi yumbini
angang amana chawraga doctor oiraga anaba misingbu laingi angang amana chawraga oja oiraga samas adu leiriba angang singbu lairi takpigani leibak ngakpa lanmi oigani samas adugi makok singba oigani angang sing pokani angang sing mama mapa oigani afa lamcha takani kariguma magi punsidu fataba akoibana kosilaga chawrabadi magi punsidu fataba punsi ama hingi angang amagi punsi amangba angang adugi punsi mangba nate si samas aduda afaba ahongba purakpagi thajabasingbu manghanbani maramsina imung ama sumnatagi imung ama nate si ahanba school gi classroom ni yumda thajaba pau phaunaba wa khangnaba angangbu thodang masa khangalabadi samas adubu chawkhatpada kananasu thingbangamloi punamaktagi pikpa samas oirabasu karigumba yum amada karigumba ama haiba thajaba wang hangdaba akibana hana thamba amamada thajaba aina heli atopadi karisu nate khanba hajitagi khanba sigumba si leirabadi samas aduda ngasi mai chaklaga samas aduda angang ama natraga imung ama khun ama mai thadolaga bom langsilaga pokhai halaga tan ningsingani sigumba awam se degi thokpui damak aiko isamak wakal khanba yamna mathau tai lorakpada rahul gi mittagi pi tarai mangna ningsinglei amamba thajabagi amangba maki machana thengnaba takhi mamal piba takhi numit adudagi rahul mikap thokhi puja wo haijaduna amuk yumda purakhi matam kuirabasu chahi khara manglabasu rahul mikap thokhi numit adudagi rahul puja arabgi punsi ammadagi thokna mangal leba awaba kaya laglabasu machabu mi ama oinaba honaba hauki rohan gumna punsida awaba tabadagi aikoina isana isabu karamna kangani aikoina wakal bu hangdoraga mit pangtholaga yengba tagani wakal hangdokpa mikap thokpa haibasina karino mikap thokpa wakal haibdi karigumba ama taba natraga hairakpada wadu hoi chummi haibadana te mikap thokpa wakal haibdi ai anawa karigumba ama tamba chatpa tabagi damak matam pumbada ready lai aina chummi haina hanadagi khalakpa wakal thajabasu ai lali haibasu ngammi haiba aingonda thauna lai mikap thokpa wakal amadi amambada thajaba anigi marakta khenaba amambada thajabana hai aina haibasimak achumani ai atopo wanggi mathau tade ai atopo khudamgi maru oina khande hangdola khanba wakal mikap thokpagi wakal oibe yai ai chumamba loinana ai lalambasu yai ai hana achuma karino khanglaga ai chummi natraga lali haigani aikoina nungti punsida ayamba misingna khanba wakal mikap thokdaba mi wakal amambada thajaba mi wakalna khalli ai mungda hanadagi sita tawraga lakpani maramsina ai karigumba anoba ahongba puragnaba tawnaba honaba yade ai hanagi chanabidumak ngasi chathagani mikap thokpa wakal hanadagi chanarakwa imunggi chanabi yamna fai adubu ai matamsiga loinana ahongbasu purakani hakchangi maramda mikap thoktaba wakal khalli ai ima ipa ipo ibongna simak torami maramsina simak punamaktai afaba kanaba oigani mikap thokpa wakalna khalli hanagi taglamba hidaksing yamna bai aduga ai doctor ga su tanagani lai gi maramda asengbasingi maramda makeup thokdaba wakalna hai aina chumi khali basimak achumani atoba rangani makeup thokpami ai gi thajaba thamgani atobagi achumara tagani loina awongba achumba singbu chumthokani aramna singbu lothokani vigyan science gi maramda chahi cham mamangda ayama misingna khalami mina kaidongda thada chatpangam loi prithibi mafam amadagi mafam amada wari hoji sunaba poithoktabani nongthokda paiba jantra kaidongda mina sabangam loi karisu ano ohongbasingbu hongdokpa chumthokpa ngamlam loi khalmlabadi khanduna hinglamlabadi ngasi jo aikoi karisu ohongbu purakpa ngamlam loi mobile gari flight amata lairam loi amambu wakalbu thadokpa natraga thadoknabu honabadagi karigumba ama tamba natraga atopana namthak tawdagi isana isama puk kalli wakalbu hangdokla khanba mikap thokpa wakali kanabasing number 1 yangna tambangami nang karigumba ano information amabu tambangamgani number 2 atopana nangbu namthak tawrokpasingdagi kalli maramdi nang wahang hangi maramdi nang wahang hangbagi hainabi lei amadi khudamga loinana hairabadu chummi lali khangna honai number 3 da lainariba mari nungsinariba singgi marakta hena mari chesalli maramdi nangi watabu chummi haide atopugi wabusu maru oina tai maramdi number 4 da nang nasamopu chawkhana honai maramdi nangi asoibasingbu chumtholaga chawkhat lambi da chatli video sin loirapada viewers singa kawu yaruda wadi makeup thokdo wakalna hai ai wari kaidongda hongloi lana thadeba mi ai khudam yawdrabusu thajagani makeup thokbo wakal ai tani yengani
ꯂꯣꯏꯅꯅ ꯋꯥꯍꯪ ꯍꯪꯒꯅꯤ ꯑꯗꯨꯒ ꯆꯨꯝꯃꯒ ꯌꯥꯅꯤ ꯂꯥꯜꯂꯒ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯕꯗꯤ ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪꯗ ꯃꯤ ꯑꯃ ꯃꯇꯝꯒꯤ ꯃꯇꯨꯡ 이ꯟꯅ ꯇꯝꯕ ꯈꯪꯕ ꯃꯁꯥꯃꯛꯄꯨ ꯍꯣꯡꯗꯣꯛꯍꯟꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏ ꯁꯃꯥꯖꯇ ꯑꯍꯣꯡꯕ ꯑꯐꯕ ꯆꯥꯎꯈꯠꯄ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕ ꯑꯃ ꯑꯣꯏ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯪꯅ ꯋꯥꯈꯜ ꯆꯤꯡꯁꯤꯜꯂꯒ ꯇꯥꯔꯕꯗꯤ ꯚꯤꯗꯤꯑꯣꯒꯤ ꯂꯥꯏꯟ ꯑꯃꯅ ꯅꯪꯕꯨ ꯑꯍꯣꯡꯕ ꯑꯃ ꯑꯣꯏꯍꯜꯂꯦ ꯈꯜꯂꯒꯗꯤ ꯆꯦꯅꯦꯜꯁꯤ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯁꯤꯒꯨꯝꯕ ꯃꯔꯝꯗ ꯋꯥ ꯇꯥꯕ ꯄꯥꯝꯕ ꯃꯤꯗ ꯚꯤꯗꯤꯑꯣꯁꯤ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧ ꯀꯣꯃꯦꯟꯇ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯃꯤ ꯉꯝꯗꯦ ꯍꯥꯏꯔꯝꯃꯨ ꯊꯥꯒꯠꯆꯔꯤ